Kuki Khulai Paibasingna drone bombing Chatharaktuna Misi Mina Nanghankraba Koutruk Maning Laikai ki Khunja Singh Mayumda Hanjinduna Leiba Ngamnadri Hojikmaki Oina Khulasi Bungak Seliba State Force Sing Asigi Mathakta Ahenba State Force Thambina Khunja Singh na Lengaki Pukning Chingsilakle Tha Sigitang Amada Thokiba Laibak Tiba Thaudokadugi Makha Tarakpada Khulasi da Hojik Oiriba Fibam gi Matangda Impact News ki Akhanaba Paudamama Aina lejaring pharmacy Koutruk Ching Laikai gi ngrang nahan September gi tang amada Koutruk Chingthak tagina Kuki Khulai Paibasingna drone sizinaduna bomb thadarakpa amadi Maitei khul tamna sangsilaktuna yum kaya mai tharamkhiba gari kaya mai tharamkhiba adung mampham adumaktadani ngarang si harim pharmacy da Manipur gi DGP Rajib Singh laktuna drone thadarakliba asigi matangda center dom taksin khibaga loina NSG da hai khiba leikre haba pham thamkhiba gi mathakta mafam asida asigum todosing makhatana thoktana ba kan machichin throngsing lakhona security gi ahen ba miyeng changlagani haram khibani adumakpu hojik fawbodi Ching Laikai sida leiba yum singda leiramba mi ayambana masa masa gi miyumna changba ngamdabadagi marang nakpa relief camp singda changduna leidi mangda uriba yum sing asisu hana mi loin leiramba ngaktani mangda uriba sina IRB gi post ni IRB post asisu mai tharam khibani adumakpu nahan thodok tu thokra matungda IRB gi personal singdi amu hanna mpham se laktuna leire mangda uriba si akhoi IRB personal sing sizinamba adom gari masa sing ne aduga mata uriba sina koi generator yaure aduga koi gi gari soba 4-wheeler adagi gari masa truck adagi crane gumba gari sing su yauri mokoi mai tharamni basi IRB gi post ni IRB post su yauna nang gi thodok tu da mai tharam ki bani adum ko hojik IRB sing su amu hanam pham se laaga duty tauri phamung phanung mokoi na leram ba hiblam charam bagi pham sing ni si su loni mak nan gi thodok tu da Kuki Khulai Paibasing na mai tharam ki bani oi phebon je sini yamna Laibak Tiba hai tare drone dagi bomb season matungda amuk hanna changsilaktuna mai tharam ki bani tawdoksi yamba sigi mamangda yumja sigi bu bi entra ai yum mama last ki yum do adu do ai gi yum tawdok se nahan date 1 hai tare date 1 gi chawrak pa pung ani muki chang adai dagi hore dai matam dagi horak paduna adum numidang gi pung 3 9 bongdi adum leptana adumaina tongna ga irang se DG masamak la simhom se lamaga makha tane to holoroi di haide dubu yum sing kun changjaru bu da kramti leita hai tare thong loi lona re kai kai chana ga gen tagna hajan bra hoji bo kai oi im thabi jing maki oina di seng na haraga di ja jing ji hanjan ma di khitang keno leire ngamre hai tare DG na laga mkhoi phajana ngakpi keno tongni bu de hairame ado hachiki sigi phibam je di khunja jing hanjan bangam dam na yam ba koi makha gi relief te loin lei khatana singum thodok se thoktana ba ahen ma security force thajalagani haibagi ngrang thajabadi pirame ado hoji babu ngrang hairam bani DG na hoji babu da security gi ahen ma thajal pra thajal taman thabi hajing maki oina di security gi ahen ba mukhe gi hana leramba strength si degi di ahen ba laktri yamagi yum loin tumna mai chakrabani yam sate kai habini mase aina hajaning bedi akhoi gi chilai bu khunja chingje loina awana tare yum kai tumna digi mapunsi gi wana tangsan tungsan jarak maran mathum loire na yaraga di akhoi lengak na sigu maje ya athu matam da mi eng changbi bai tare yamna thuna haraga di khutaki oi badaka di mateng leire maram di kai nor kan da yum manga taruk sidi aji aji mukhoi gi sena chana na ba tangda ba yad ba du di khutaki oi di darka le aina haisening adu angang nubi sing lai la su tamba sing lai la su mai chakhi ba uniform mai chakhi ba si angang gai lai la su tam chatna liru kem da kangau na leiba mayam se su ma se tangai phadana ahan bagi oina khoi gi athuba kai hai tare kano madi mieng amadi sarkar dagi darka lai ne na haisening ba du pala taruk taren muki property dum loi kare hai ta yum gi mathakta manung da leiba manchang je manchang yam simpam di kai simpam paibi bino e dum no magi kano ne ba thabak suba khoi sinmi mane ba irang je letringai dadi khoi dum no magi khoi gi sibam thokpa thabe ngang suba chacharu ba yumda nupi na sidai da okyen khara tawbudo aduma khara tawrame ado hojikti lambi se pura tatle si phibum si daina kamaina thapok chu chat ka toino kusti mang da uriba ta si
nahan September tang amada mafam simakta famdon leibi yum sigi ningol haitare aduga phayeng di yum panbi mauna surbala na mafam simakta da leiki dabani aduga maki masanupina noi maruna pan na sok lagibni aduga hariba imung sida leiba khunja sing haitare lung kanu unadun wari sage mayam pun ming tamnis se nahan to tundane yumda dum leibi bra kamai ko yumda leibase haidi hoi khun ngakpa khoigi yumgi oiriba nupa makhai budi yumje ngaktaba yadabanina moidi adum lei haitare adagi khoi sida leiriba IRP gaino moiga punna ngakminaraga leire adagi nupi khoidi leiba kibanina ngamdabanina khoidi phumlo khoi thangnariba khun phumlo haisida lilekiamda leijari hunji phawgidi adu nungdinda yumje hungdokpa khoju yum haji majiningi dana adu yum nungdindadi adum ngahanga laaga yingsinjari haitare nan khongudana drone sijinaga bom thadarakpa misi mina yahon kiba yum kai myam mai tharambaje se kari habini se haidi phana kuine lepure ko lepu basida koisu khara pharabra haina khanjaba adagi pharabra haina khanjaraga ikhang khangongdana aso open haji asi na yahon base asi phau di nuaite khatana sung thotana bhajabadi pirake adu hojik phawbudi security force ahemba like pa ubra udabra hauji phawgidi ahenba thoidokpa lakpa ude ndokhoi na budi haijai habedi koi ato kan mayak sibai pamjade koi maitai sibai steport ki oina koi yamdrabda masing lising ama dagi tadana ama sangwa phawgi manung thambiyu hana haijai adu si je khara thuna waino koi gi mapimba oibiri bana khara kano tobiyu haijani Koutruk maning lekai haina su khangnariba Koutruk ching lekai si nahani thodok tu thokra matungda ndil pobop tadi mi singsi edum khunja singji khra dilangnei maru oina khunja nupa sing lai edubu anambanadi gate su thong lonaba du yumda anamadi lenadai nupi angang singdi mpham si leitabida manang nak fagada mpham hangba relief camp sing da singja phomlo lai haina khunja sing mai kai thambiri ha Manipur DGP Rajiv Singh Masama Koutruk maning lekai da laktuna drone bombing thingnaba honagani amadi ahin security forcing thajinduna makhatana pamda tosing thoktana honagani haiba fam leirabasu hojik fawbi oina mafam asida khunja sing leiba ngamnadabana manang nakpa relief camp sing sanga famlodun leiri athuba matamda ahin security force thajinduna mahoksa khunja singna leiba pamga loina ahin state force hajalaknabagi apamasu khunja singna phongdrokli Cameraman L Kavichangano Paudam Jariba Jatin Khunjapam Impact News Koutruk